ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯣꯠ ꯁꯣꯠꯀꯦꯅ ꯑꯃꯨꯛ ꯍꯥꯏꯔꯗꯣꯏꯅꯤ ꯄꯤꯗ꯭ꯔꯦ ꯈꯟꯅꯕ ꯍꯧꯖꯤꯜꯂꯝꯃꯒ ꯆꯠꯈꯤꯗꯣꯏꯅꯤ ꯈꯨꯟꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕꯁꯤꯗꯤ ꯄꯦꯜꯂꯕꯅꯦ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯗꯨꯀꯥꯟ ꯑꯃꯨꯛ ꯍꯥꯡꯕ ꯑꯃꯨꯛ ꯆꯠꯂꯝꯃꯅꯦꯕ ꯉꯁꯤꯒꯤ ꯑꯍꯤꯡꯗꯅꯤꯀꯣ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯠ ꯑꯀꯛꯄ ꯑꯃꯅ ꯄꯥꯏꯔꯛꯈꯤꯕꯗꯣ ꯁ꯭ꯋꯥꯏꯗꯀꯗꯤ ꯂꯩꯇꯦꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯍꯧꯕꯒ ꯅꯪꯕꯖꯥꯠ ꯅꯠꯇꯦ ꯗꯨꯀꯥꯟ ꯑꯩ ꯄꯦꯜꯂꯕꯅꯤꯀꯣ ꯄꯦꯜꯂꯕꯅꯤꯍꯦ ꯍꯣ ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯗꯨꯀꯥꯟ ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯕ ꯉꯥꯏ ꯉꯝꯗꯦ ꯄꯣꯠ ꯁꯣꯠꯀꯦ ꯍꯥꯏꯔꯤꯗꯨꯕꯣ ꯌꯥꯔꯣꯏ ꯄꯣꯠ ꯀꯃꯠꯇ ꯁꯣꯠꯄ ꯌꯥꯔꯣꯏꯀꯣ ꯅꯍꯥꯟꯁꯨ ꯇꯣꯅꯥꯎꯅ ꯑꯌꯨꯛ ꯉꯟꯇꯥ ꯈꯨꯂꯪꯈꯥꯗ ꯄꯣꯠ ꯁꯣꯠꯈꯤꯕꯗꯒꯤꯅꯦ ꯑꯩ ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯆꯣ ꯁꯦꯟ ꯄꯨꯔꯒ ꯂꯥꯛꯑꯣ ꯆꯠꯂꯣ ꯁꯣꯠꯀꯦ ꯌꯥꯗ꯭ꯔꯗꯤ ꯅꯣꯏ ꯗꯨꯀꯥꯟꯗ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯕꯤꯔꯣꯏ ꯍꯣ ꯀꯥꯏꯗꯦ ꯆꯪꯕꯤꯔꯛꯀꯅꯣ ꯅꯪꯅ ꯁꯣꯠꯂꯒ ꯆꯠꯈꯤꯕꯗ ꯄꯤꯍꯧꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯁꯦꯟꯗꯣꯡꯅꯦ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯃꯤꯒ ꯑꯃꯨꯛ ꯂꯥꯎꯅꯕ ꯍꯧꯔꯕ꯭ꯔꯣ ꯍꯥ ꯑꯃ ꯉꯥꯡꯅꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃꯃꯨꯛ ꯊꯣꯔꯛꯂꯦ ꯇꯧꯔꯤꯁꯦ ꯍꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯏꯅꯣ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯔꯁꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯕ ꯍꯩ ꯑꯩꯅ ꯊꯣꯛꯂꯛꯂꯤꯁꯦ ꯃꯔꯝ ꯂꯩꯗꯨꯅ ꯊꯣꯛꯂꯛꯂꯤꯅꯤꯅꯦ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯪꯗꯨꯅ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯂꯥꯛꯈꯤꯗꯕꯗꯣ ꯍꯧꯖꯤꯛ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯀꯦ ꯈꯟꯕ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯝꯗꯣꯏꯃꯤꯅꯦ ꯈꯪꯉꯕ꯭ꯔꯣ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯍꯥꯏ ꯊꯔꯣ ꯅꯣꯏꯕꯨ ꯄꯥꯎꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯣ ꯇꯣꯅꯥꯎꯒ ꯈꯣꯏꯗꯨꯝꯒꯁꯨ ꯉꯁꯤ ꯑꯍꯤꯡ ꯕꯨꯠ ꯑꯣꯛꯅꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯕꯗ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯈꯨꯠꯀꯤ ꯃꯃꯤ ꯉꯥꯛꯇ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯀꯣ ꯊꯝꯕꯧꯗꯤ ꯍꯥꯟꯅꯁꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯔꯕꯅꯤ ꯅꯣꯏ ꯈꯔ ꯆꯦꯛꯁꯜꯂꯨꯀꯣ ꯏꯇꯩꯃꯇ ꯀꯅꯥꯅ ꯑꯩꯕꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯕ ꯍꯦꯔꯥ ꯍꯩꯃꯥ ꯇꯥ ꯊꯝꯕꯧꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯁꯥꯎꯔ ꯃꯥꯜꯂꯦꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯂꯩꯔꯦꯀꯣ ꯍꯩꯃꯥ ꯅꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯏꯅꯦꯍꯦ ꯃꯁꯦ ꯏꯇꯩꯃꯅ ꯍꯥꯏꯔꯤꯗꯨꯗꯒꯤ ꯍꯦꯟꯕ ꯑꯃ ꯉꯁꯤ ꯑꯍꯤꯡꯗ ꯑꯩꯒꯤ ꯀꯥꯗ ꯑꯀꯛꯄ ꯃꯈꯨꯠ ꯑꯃ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯄꯩꯔꯝꯃꯤꯅꯤꯅꯦ ꯏꯁ ꯑꯁꯦꯡꯕꯒꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗꯀꯣ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯠꯇꯦꯗ ꯑꯩꯁꯦ ꯑꯩꯅ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯑꯦꯗꯅ ꯊꯣꯛꯂꯨꯔꯒꯅꯦ ꯍꯟꯖꯤꯜꯂꯛꯄꯗ ꯃꯇꯣꯝꯇ ꯃꯃꯥꯏꯗꯅꯦ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯍꯤꯡꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯧꯔꯛꯏꯕ ꯅꯨꯄꯤ ꯑꯃꯅ ꯀ꯭ꯋꯥ ꯆꯥꯒꯦ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯅ ꯀꯧꯔꯛꯏꯅꯦ ꯏꯆꯦ ꯍꯥ ꯑꯍꯤꯡꯗ ꯀ꯭ꯋꯥ ꯆꯥꯒꯦ ꯍꯥꯏꯔꯛꯏꯕ ꯏꯁ ꯃꯗꯨꯃꯗꯤ ꯃꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯦꯀꯣ ꯏꯆꯦ ꯀꯔꯤ ꯂꯩꯔꯦ ꯚꯥꯕꯤ ꯃꯤ ꯌꯥꯝꯃꯦꯅꯦ ꯚꯣꯠ ꯀꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯌꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯚꯣꯠꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯕꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯃ ꯑꯍꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤ ꯈꯟꯅꯔꯝꯃꯤꯅꯤꯅꯦ ꯚꯣꯠ ꯊꯣꯛꯄꯒꯤ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯕꯤꯍꯥꯔꯗꯗꯤꯀꯣ ꯍꯧꯖꯤꯛ ꯚꯣꯠ ꯌꯥꯝꯅ ꯀꯜꯂꯦꯕ ꯃꯅꯤꯄꯨꯔꯗꯅ ꯚꯣꯠ ꯊꯣꯛꯑꯦꯕ ꯍꯩ ꯚꯩꯌꯥ ꯅꯪꯁꯨ ꯊꯔꯣ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯉꯥꯛꯇ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯑꯩ ꯌꯣꯜꯂꯤꯁꯦ ꯊꯥꯔꯣ ꯀꯅꯥ ꯑꯣꯏꯔꯦ ꯑꯩ ꯊꯥꯔꯣ ꯎꯅꯕ ꯂꯥꯛꯄ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯀ꯭ꯋꯥ ꯃꯅꯥ ꯄꯤꯕ ꯂꯥꯛꯄ ꯑꯣꯏꯔꯦꯕ ꯚꯥꯕꯤ ꯀ꯭ꯋꯥ ꯃꯅꯥ ꯂꯧꯔꯣꯅꯦ ꯚꯥꯕꯤ ꯚꯩꯌꯥ ꯅꯪꯉꯣꯟꯗꯒꯤ ꯄꯣꯠꯀ ꯂꯩꯅꯕꯅꯦ ꯑꯩ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯍꯌꯦꯡ ꯀꯣꯟꯅ ꯂꯥꯛꯎ भाभी मोठा यानो सावा माले ने भोट की माथा सागनु दुकान की माथा सारो ने भाभी आई कोई बिहार दी भोट लाइतरे हाइवा मणिपुर ने भोट जामे ने भाभी आई चल ले भैया से नुंगाइजैनीदा मोइगी बिहारददी भूत लेते हाइने मदुगी तोनाव हाइदो माना एगी दुकान हांगबगी अहानबो खुलंखा कौरगा सेल पिरमदना चटखिबदगिने अइसे दाव अमा सुंया हेक याद्रबनी दुकान फमगा इमुंगी लेते लाइरा मेनगद्रा हाइरगा अइगी दुकान से बुट की मीटिंग तौफम ओइरगा लेरबनी थरो नंगी वांगांगदो अइंगोंदा माले
ꯅꯪ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠ ꯌꯥꯝꯅ ꯀꯜꯂꯤꯀꯣ ꯅꯪ ꯇꯧꯖꯅꯨ ꯆꯥꯎꯕꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯗꯨꯀꯥꯟ ꯐꯝꯕ ꯀꯥꯟꯅꯔꯣꯏ ꯑꯔꯦꯝꯕꯗ ꯁꯦꯟ ꯇꯤꯡꯅꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣꯕ ꯏꯇꯩꯃ ꯄꯁꯣꯠꯅ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨ ꯁꯥꯊꯤꯕ ꯕꯨꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯠ ꯑꯃꯅ ꯄꯥꯏꯔꯝꯃꯤ ꯍꯥꯏꯗꯣ ꯑꯆꯨꯝꯕꯅꯤꯅꯦ ꯅꯪ ꯀꯤꯗ꯭ꯔꯣ ꯍꯥ ꯍꯣ ꯀꯤꯌꯦ ꯑꯩꯁꯨ ꯀꯔꯤꯒꯤ ꯀꯤꯗꯅꯦ ꯑꯗꯨꯕꯨ ꯀꯤ ꯍꯥꯏꯗꯅ ꯆꯔꯥ ꯍꯦꯜꯂꯗ꯭ꯔꯥꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯅꯪꯅ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯅꯪꯅ ꯃꯦꯟꯕꯤꯕꯁꯨ ꯅꯠꯇꯦꯗꯣ ꯑꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯤꯅꯤ ꯄꯣꯠꯄꯨ ꯁꯤꯠꯂꯗꯤ ꯑꯍꯤꯡ ꯑꯣꯏꯒꯦꯔꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯒꯦꯔꯥ ꯑꯩꯗꯤ ꯑꯗꯨꯝ ꯗꯨꯀꯥꯟ ꯍꯥꯡꯒꯗꯧꯔꯤ ꯑꯩꯅꯦ ꯍꯧꯖꯤꯛꯃꯛ ꯇꯣꯅꯥꯎꯗꯒꯤ ꯑꯩ ꯁꯦꯜ ꯊꯧꯔꯨꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯥꯅ ꯄꯣꯠ ꯁꯣꯠꯄ ꯍꯧꯗꯣꯛꯂꯝꯃꯕꯅꯤꯅ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯣꯠ ꯁꯣꯠꯀꯦ ꯉꯥꯛꯇꯅꯤ ꯁꯣꯠꯀꯦ ꯌꯥꯗ꯭ꯔ ꯑꯣꯟꯁꯤꯜꯂ ꯁꯥꯎꯁꯤꯟꯅꯔ ꯆꯠꯈꯤꯕ ꯈꯪꯅꯤꯕ ꯃꯥ ꯐꯪꯂꯅꯤ ꯌꯥꯝꯅ ꯐꯪꯂꯅꯤꯕ ꯇꯣꯅꯥꯎꯅꯕꯨ ꯅꯪꯒꯤ ꯁꯦꯜꯗꯨ ꯍꯦꯛ ꯄꯤꯔꯛꯂꯕ ꯑꯩꯈꯣꯏꯅꯤ ꯁꯦꯟ ꯊꯥꯅꯁꯤ ꯍꯣ ꯌꯥꯖꯔꯦ ꯁꯤꯛꯀꯤꯁꯨ ꯄꯥꯏꯗꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟ ꯊꯥꯅꯗꯣꯏꯕ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯊꯧꯖꯔꯨꯔꯒꯦ ꯏꯕꯨꯡꯉꯣ Tonaw, ahingsu adum tumdra. Chaksu lamana yadre. Ai, yumda chalaga, chak amta charukike. Takhudo, sak lamise, nang kakta nate. Ai su lamana lorabani. Ajuji, ai chak thongrage. Ai khoini chak thongrasi. Chenga mata leiteda. Ish, chenga mata leitaba. Ajuji, ai khoini charusi lao. Tonaw! Ho Tonaw! Takhudo, ahingda, aingda karukiba nupidugi makhoni. Ha! Madi, ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯗ ꯌꯨꯝ ꯐꯥꯎ ꯌꯧꯔꯛꯂ ꯃꯥꯜꯂꯦ ꯇꯥꯈꯨꯗꯨ ꯅꯪꯉꯣꯟꯗ ꯑꯍꯤꯡꯗ ꯀꯧꯔꯛꯈꯤꯕꯗꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯕꯨꯛꯇ ꯃꯌꯥ ꯄꯥꯟꯕꯤ ꯚꯨꯠ ꯍꯅꯨꯕꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯍꯣ Tonaw! ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ Oh, kanano, Tonaudi leitene. Hai Tonaw, nakhon khangi thoklo. Natai matharo ne thoklo oba. Wari sana silao. Itay matharo oire. Is, aidi mabukta maya pami bunupidu oire buningure. Oine, aiju jaja thalurabani. Itay matharo oire. ꯑꯩꯅ ꯀꯧꯕꯅꯤ ꯇꯥꯈꯨꯗꯣ ꯅꯪ ꯏꯇꯩꯃ ꯀꯧꯔꯨꯅꯨ ꯇꯥ ꯊꯝꯕꯧꯗꯒꯤ ꯅꯪꯅ ꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣꯍꯦ ꯑꯩꯅ ꯍꯟꯖꯔꯁꯨ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤ ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤ Hai Tonaw, nang thoklaroi haibro ha nang thoklaroi hairagana ai oine imungda changage ko 이때만 다뤄 장을라디 내가 까이니 라 ngarang itayma tharogi dukandagi wa sabage sen solam banine madugi lagli oirini Ho Tonaw, ai change ko lae itayma ai lae kari leiri itayma khangna khangsinadaba saraga hangakanu ngarang nangna sotkiba kwagi seldo hojik piro aine dukan gi pot laurudoribani adugi oire itayma na laglisa aidi atai waru bor buningure sendugi di waru nu itayma aina soidre pigani itayma gi sendo sukmang hengmang ko ato hojikti sel leite wathingang nu Tonaw ayamba sen sunate khulangkha gi seni hojik pidaba yaroi harisini piro As, itay masidi onto na wakal takidre saita. Ngasi ahing ta khudungay khoini but oknorak pagi wakal wada lairingai sida. Itay mo ju onto na matang cha na sian thawi he.
ꯅꯪꯒꯤ ꯕꯨꯠꯀꯤ ꯋꯥꯔꯤꯗꯣ ꯇꯣꯉꯥꯟ ꯑꯝꯇ ꯊꯝꯈꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯅꯣꯏ ꯇꯥ ꯊꯝꯕꯧꯁꯨ ꯑꯀꯛꯄ ꯃꯈꯨꯠ ꯑꯃ ꯑꯣꯛꯅꯔꯤꯅꯤ ꯑꯣ ꯇꯥ ꯊꯝꯕꯧꯁꯨ ꯑꯀꯛꯄ ꯃꯈꯨꯠ ꯑꯣꯛꯅꯩ ꯍꯥꯏꯕ ꯇꯥꯅꯣ ꯚꯨꯠ ꯑꯣꯛꯅꯔꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯇꯥ ꯈꯣꯏꯗꯨꯝꯃ ꯇꯥ ꯈꯣꯏꯗꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯍꯟꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯤ ꯏꯇꯩꯃ ꯁꯥꯎꯔꯨꯔꯅꯨ ꯇꯥ ꯊꯝꯕꯧ ꯀ꯭ꯋꯥꯒꯤ ꯄꯩꯁꯥꯗꯣ ꯅꯪ ꯑꯣꯏꯅ ꯈꯔ ꯄꯤꯈ꯭ꯔꯣ ꯍꯥ ꯑꯩ ꯑꯣꯏꯅ ꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯍꯣꯏ ꯍꯥꯏꯕ ꯅꯪ ꯑꯣꯏꯅ ꯄꯤꯈ꯭ꯔꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯄꯤꯔꯛꯑꯒꯦ ꯍꯥꯏꯕ ꯀꯗꯥꯏꯗꯅꯣꯅꯦ ꯍꯥꯞꯈꯤꯕꯗꯨꯕꯣ ꯁꯦ 이때마 ꯑꯗꯨ ꯏꯇꯩꯃ ꯏꯇꯩꯃꯒꯤ ꯀ꯭ꯋꯥꯗꯣ ꯁꯥꯊꯤꯅ ꯍꯥꯎꯕꯅꯤ ꯑꯩ ꯑꯃꯨꯛꯀ ꯆꯥꯕ ꯂꯥꯛꯈꯤꯗꯣꯏꯅꯤ ꯑꯁ ꯇꯥ ꯈꯨꯗꯨꯝꯒꯤ ꯄꯥꯟ ꯏꯔꯣꯝꯕꯁꯤꯗꯤ ꯀꯔꯤꯕꯨ ꯊꯥꯛꯄꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ 빵 이런거도 낭나 널 짜도록하봐라 오래 아이 눈티네 짜라고 게 떠라가 ꯍꯣꯏ ꯀꯩꯅꯣ ꯍꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯔꯥ ꯋꯥꯟꯒꯦ ꯀꯥꯏꯅ ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ ꯆꯥꯛꯂꯨꯛꯀꯗꯤ ꯆꯤꯡ ꯃꯆꯥꯗꯧꯅ ꯋꯥꯡꯉꯤꯅꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ 이때마 타로기 반 두칸ꯗꯒꯤꯅꯦ ꯀ꯭ꯋꯥ ꯃꯊꯛ ꯑꯃꯃꯝ ꯆꯥꯔꯨꯁꯤ ꯑꯗꯨ ꯇꯥꯛꯄꯗꯣ ꯁꯦꯟꯗꯤ ꯅꯪ ꯑꯣꯏꯅ ꯄꯤꯌꯨꯀꯣ 이때마 타로기 만학도 잘루시 하이라 ꯅꯪꯅ 이때마 ꯀꯧꯕꯗꯣ 이때마 타로도 ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯅꯦ 까이노 헤이 아코이지 빠캉니 까이노 빠캉 어디야 아범 망ang 어디가 레이바니 ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯆꯩꯒ ꯄꯥꯏꯔꯒ ꯗꯨꯀꯥꯟ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯦꯞꯄꯤꯁꯤꯅ ꯍꯣ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯕ ꯅꯪꯅ ꯆꯩꯒ ꯄꯥꯏꯔꯒ ꯂꯦꯞꯄꯤꯗꯨꯕꯨ ꯀꯅꯥ ꯐꯨꯒꯦ ꯍꯥꯏꯔꯤꯅꯣ ngasi di khangidana but lakle but phurani mi usittaba mamit jamba karanta nupa lakle adum phurani ꯅꯪꯒꯤ ꯕꯨꯠꯇꯨꯗꯤ ꯑꯗꯨꯝ ꯐꯨꯖꯧ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯤꯗꯗꯤ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪꯒ ꯑꯩꯒ ꯑꯣꯏꯅ ꯈꯟꯅꯔꯛꯀꯅꯤ o khanagera khanaroira phurani hairisni aidi adum phuradawni भाभी कारी हो रे बा भैया से हमने साहब हो रे ने ꯍꯣ ꯕꯨꯠ ꯐꯨꯅꯤ ꯍꯥꯏꯌꯦ ꯕꯨꯠ भूत फूगनी हाई बा आसे हमने कर लेने आई कोई बिहार दरी को भूत लैत्रे बहुत जाम न कर ले पुलिस न को मी सु याम न फोरे ने hai baya nangi mahuta nangi nupi ne lalu yadro sida nupa lakpa yade haise nang khangdro ha आई की नुपी दी बिहार द लैरे ने दादा कारी गे की नुपी हाई ब्रने aigi nupi gi dukan da nupa lakpa yade laklaba sune aigi nupi ga kuina wari sanaba yade khangabra ꯑꯣ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯃꯨꯛ ꯍꯧꯔꯦ ꯕꯌꯥꯁꯦ ꯀ꯭ꯋꯥ ꯃꯅꯥ ꯄꯤꯕ ꯂꯥꯛꯄꯅꯤ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯗꯣꯏ ꯁꯔꯨꯛꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯒꯦꯔꯥ ꯐꯝꯒꯦꯔꯥ ꯇꯧꯔꯨꯆꯣ ꯆꯠꯂꯨ ꯑꯩ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ o changoi ai changoi ko maram chadana dukan mamangda wathi tawduna leibe yaro हाय भैया से हमने साव रे ने ai baya nati ne baya di nangi ne ꯍꯣꯏ ꯏꯕꯨꯡꯉꯣ ꯏꯅꯦꯒꯤ ꯊꯨꯃꯣꯛꯁꯦ ꯂꯨꯝꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯊꯥꯡꯗꯕꯤꯌꯨꯕ o ine lake
이네기 토목시디 오토나수 룸나수 우크레다. 까리까리부 야우리노네. 까리 야위 옌게로. 에, 아시디 까리노. 코다 그부드니네. 에이씨, 시대 가만히 여름이노. 아시디 까리 오래. राम 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 अम्मा राम 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 मणिपुर की भूत सीधी आमना बेरा हो रे बिहार की भूत कमाने रे ने Ite mataro. Ngasi di ta thaba udena. Ho but lakani ki duna imung da chensilaga lot khrabani. Butti ahing de thokpani he ite ma. Ayung thila di thoktabani. Khangde ngasai su akakpa mokhuto la enane koilaw lawrambani noi ta thambawdo. Ai su haifet uhawi. Akakpa makhut haiba. O thok na thile da to na. Ta thambau do ko khana le khatpani. Ma na haibu wa oine tawradana. 도나우, 나는 우지 하이키바도 까리 하이바. 아이부 꼭 작분이 하이바. 하이디 해. 아이디 다 thambau da haibu lati. Ta khudum se kok chai haibani. Kai haiba. Ai bu kok chai haiba. Ta thambau. Ma ngari ta kok chai hai do. Nangong dani. Ai mong da gatte. ता थंबौ कायना हाय ता खोइदुम आइगोंदगी नंगना हनबनीने नोय नुपाना हा आइगी दुकान दा लागलगा वाथी वारे चबिंग ngangbado ai pamde khangi natro ha Hera ta thambau. Noi gi dukan da pot leibi ga lakpani. Aduk yamna sakta khatong na te da. o posor ka do ore dine lakpirano aduga ne nang aina senara pa kuirabane nang tharo ga wai sanaba yaro khangu Hera ta thambau. Nang gi sengon distaba malida. usitine nambu kana usituino nang ke doge haino ba ha Hera si yok saladi khang ma yarak tre da. Ta khoidoma amta khambiyo haiba. Ai ji kham ba ngam ta hoi ko. Ai ji ngam ta hoi. मसीदा कंठी थोको मखै नमनरिबसिना कना कनानो थंबौ ग तोनाव गनिने करी अमुक तौरब जानो हे थंबौ तोनाव खना बदु तोउने करी अमुक तौना रे हा नखोय मसेन खना बसि तौरनु फट्टब थवाय भूत प्रेत सिंदुना खुदोंग चाब लौखिनी हाइदुना अइने नोयदा हाइख्रब नत्रो पुपुतोंबा मसिगे तोनाव हाइरिसिना आइगी मफम असिदा लालगा वाथी वरेम सुबदु तानिंगदि हाइदुना हाइरुबदगी माना इगोदा खनबा हौरिनी Machin thiri ni pupu tomba. Moi gi dukan da gi pot leibi ga haraga ma na phau sa drung ngang ni. यारे यारे नोगी वादो तोकलो काना द बवारेम ngaktani aina lagliba sei nakhoi section na layu haige lakpani ahing numidang matam amade hekta bhut na ne nakhoi da landara ko yari bani nasa ngak thok chana bo honau ko aina hairib sei thoksa da bo taunu ko noi Ta khudo moi gi dukan da gi kwa ga sabiro la o cha se. ओ lakpiranu nang lakpase ai supa me pamde